Matthew Panduk 15 amadagina 93 fauba. Laisabi asengbi taragi pandam. Sharga laibak asidi makutta thangmoi paiduna bor okpa chathokibi asengbi laisabi taraga changdamnaba yai. Makoigi marakta mangadi asingbini aduga manga amana apangbini. Apangbi sing aduna makoigi thangmai singdi puraga makoiga loinana thaudi puramde. Adubo asingbi sing adunadi makoigi thangmai singa loinana patra singda thau purami. Bor aduna thintharingaida makoi pumnamak uiduna tumkre. Adubo ahing nongyaida launarai. Yengu bor asi nakoi thoglaktuna mahakpu uu. Matam aduda asengbi laisabi pumnamak hogottuna makoigi thangmai sem sare. Apangbi laisabi sing aduna asingbi laisabi singda hairami. Aikoida nakoigi thau khara pibiyu. Maramdi aikoigi thangmai sing mutkadaure. Adubo asingbi laisabi sing aduna hairai piroi. Masi aikoi amasung nakoigi damak konararoi. Nakoina thau yoliba singda chatuna nakoigi damak layu. Adubu makoina thau leiba chatkringaida bor adu thunglare. Aduga thaurang taurami makoina mahaka loinana luhongbagi chakhangbada chatkrabada thong thingkre. Matung aduda atoppa asengbi laisabi sing aduna laktuna hai. Ibungo ibungo aikoida thong hangdokpiyo. Adubu mahakna haigi. Aina nakoida tasengna hairi. Aina nakoibu khangde. Maram aduna mingsen khango maramdi migi machanipa aduna lenglakadaba numit natraga pungpham adu nakoina khangde. Talent ki pandam. Amukashu sharga laibak asidi nipa amana arapa laibak amada chatlamdaida mahaki manai sing kauduna mahaki lanthum sinaramba mi amaga manai. Aduga mi khudingda mana ngamba pangalgi matung inna mahakna amada talent manga atopa amadana talent ani atopa amadana talent ama pire. Aduga mahak langpai chatkre. Talent manga phangba mi aduna khudakta chatkiduna mahaki sen adu lalonbada atopa talent manga tongle. Matau adugumna talent ani phangba mi aduna talent ani tongle. Adubo talent ama phangba mi aduna chatkiduna leipak tauraga mahaki mabungogi sen adu losinki. Matam kuirabagi tungda minai sing adugi mabungo adu halaktuna makoiga jaga chading panare. Aduga talent manga phangba mi aduna laktuna atopa talent manga puraktuna hairai. Ibungo nahakna aingonda talent manga sinarami yengo. Aina atopa talent manga tongle. Maduda mahaki mabungo na mangonda haiki phare aphaba amasung thazaba yaba minai. Nahak khajiktagi maramda thazaba yabana aina nahakpu hiram kayada mapu ohengani laktuna nabungogi haraubada saruk phangzau. Aduga talent ani phangba mahaknasu laktuna haiki. Ibungo nahakna aingonda talent ani sinarami yengo aina atopa talent ani tongle. Mabungo na mangonda haiki phare aphaba amasung thazaba yaba minai. Nahak khajiktagi maramda thazaba yabana aina nahakpu hiram kayada mapu ohengani laktuna nahaki nabungogi haraubada saruk phangzau. Aduga talent ama phangba mi adunasu laktuna haiki. Ibungo nahakti hunkidaba adu lokpa aduga thakidaba adu khomjinba sathiba mini haiba aina khangjarami. Aduna aina kijarami. Aduga aina chatlaga nahaki talent adu leipak manungda losille yengu nahaki adu asini. Maduda mabungo na mangonda haiki. Phattaba amasung atanba minai. Aina hunkidaba mafamdagi loi. Aduga aina thakidaba adu aina khomjilli haiba nahakna khangi. Maram aduna
nahakna aigi sen adu sen puthokpasingda thamlamgadabani aduga aina halakpa matamda aigi sen adu mathoiga loinana phanglamgadabani maram aduna talent adu mangondagi lauthoktuna talent 10 leiba mangonda piyu maramdi araiba mi khudingda pibigani amasung mahakna marang kaina leigani aduga leitaba mahak adudagi mahakki araiba phawba lauthokani kanadaba minai adu mapangi amambada langthoku mafam aduda mahakna kapkani amasung maya krak chikkani hameng yaugi wayenba migi machanipa aduna asengba shargadut pumnamakka loinana masagi matik mangalga lakpada mahakna matik mangangi phambanda phamgani aduga jati pumnamakpu mahakki mangda punhangani aduga yaw senbana mahakki yaw singbu hameng singi maraktagi khaidokpagum mahakna makhoibu amana amadagi khaidokani mahakna yaw singbu yetlomda aduga hameng singna oiromda thamgani adudagi ningthau aduna yetlomda leiba makhoida haigani laku aigi ipagi bor phangbasa taibangpan houbadagi nakhoigidamak thorang taukraba ningthau leibak adu phangjaro maramdi aina lamlabada nakhoina aingonda chanaba chinjak pirami aduga aina khauranglabada nakhoina aingonda thaknaba pirami aina lamlanba oiringaida nakhoina aibu loksinbirami phi leitrabada nakhoina aingonda phi pibirami aina narabada nakhoina aibu yengsinbirami aina kaisum sangda leibada nakhoina aigi nakta laknami matam aduda dharma chenba misingna mangonda khumlai ibungo aikhoina karamba matamda nahakna lamba uduna nahakpu pijakhibage natraga khaurangba uduna nangonda pithakibage aduga aikhoina karamba matamda nahakna lamlanba oiramba uduna nahakpu loksinkhibage natraga phi leitaba uduna nangonda phi pikibage nahakna naduna leiba natraga kaisum sangda leiba aikhoina karamba matamda uduna nahakki nakta lakhibage maduda ningthau aduna makhoida haigani aina nakhoida tasengna hairi nakhoina aigi ichil inausing asigi maraktagi khwaidagi tonba amada tawkhiba adu nakhoina aingonda tawkhibani matam aduda mahakna oiromda leiba makhoidasu haigani sirap phangbasa aingondagi chathoktuna diabol amasung mahakki dut singidamak thorang tawkhraba lomba naidaba maida chatlu maramdi aina lamlami adubu nakhoina aingonda chanaba chinjak pikhide aina khauranglami adubu nakhoina aingonda thaknaba pikhide aina lamlanba oiringaida nakhoina aibu loksinkhide phi leitrabada nakhoina aingonda phi pikhide naba amasung kaisum sangda nakhoina aibu yengsinbikhide matam aduda makhoinasu khumgani ibungo aikhoina karamba matamda nahakna lamba natraga khaurangba natraga lamlanba natraga phi leitaba natraga naba natraga kaisum sangda leiba uraga nahakpu thaugal tawjakhidabage maduda mahakna makhoida haigani aina nakhoida tasengna hairi makhoi asigi maraktagi khwaidagi tonba amada nakhoina tawkhidaba aduna nakhoina aingonda tawkhidabani aduga pumnamak asina lomba naidaba chairak phanggadaba mafamda chatkani adubu dharma chenbasingna lomba naidaba hingbada chatkani Matthew Pandup 16 pada amadagina 35 phawba Jishu hatnaba sarau sinba asum thoklare Jishuna wasing asi haiba loirabada mahakna mahaki sebok singda haiki numit nini gi tungda
ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯈꯥꯡꯕ ꯊꯣꯛꯏ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯏ, ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯀ꯭ꯔꯣꯁꯇ ꯍꯥꯠꯅꯕ ꯄꯤꯊꯣꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡ, ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯨꯔꯣꯍꯤꯠꯂꯦꯟ ꯀꯌꯥꯐꯥꯒꯤ ꯁꯨꯃꯥꯡꯗ ꯄꯨꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯐꯥꯅꯕ ꯑꯃꯁꯨꯡ ꯍꯥꯠꯅꯕ ꯁꯔꯧ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯆꯈꯥꯡꯕ ꯃꯅꯨꯡꯗ ꯑꯣꯏꯗꯁꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯂꯛꯀꯅꯤ꯫ ꯖꯤꯁꯨꯕꯨ ꯕꯦꯊꯥꯅꯤꯗ ꯊꯥꯎ ꯍꯩꯕ꯫ ꯖꯤꯁꯨꯅ ꯕꯦꯊꯥꯅꯤꯗ ꯀꯨꯁꯇꯤ ꯊꯨꯡꯕ ꯁꯤꯃꯣꯟꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯃꯜ ꯌꯥꯝꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯍꯥꯞꯄ ꯑꯂꯥꯕꯥꯁꯇꯔꯒꯤ ꯅꯨꯡꯐꯨ ꯑꯃ ꯄꯨꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯦꯕꯜ ꯃꯅꯥꯛꯇ ꯐꯝꯂꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯊꯥꯎ ꯍꯩꯙꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯕꯣꯛꯁꯤꯡꯅ ꯃꯗꯨ ꯎꯕꯗ ꯌꯥꯅꯤꯡꯗꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯑꯁꯤ ꯇꯥꯡꯅ ꯌꯣꯜꯂꯒ ꯂꯥꯏꯔꯕꯁꯤꯡꯗ ꯁꯦꯜ ꯑꯗꯨ ꯄꯤꯕ ꯌꯥꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯁꯤ ꯈꯪꯂꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯐꯕ ꯊꯕꯛ ꯇꯧꯖꯔꯦ, ꯃꯔꯝꯗꯤ ꯂꯥꯏꯔꯕꯁꯤꯡꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏꯒ ꯂꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏꯒ ꯂꯩꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯎ ꯑꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯍꯩꯊꯕ ꯃꯇꯝꯗ ꯑꯩꯕꯨ ꯐꯨꯝꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯐꯕ ꯋꯥꯄꯥꯎꯁꯤ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯌꯦꯍꯨꯗꯥꯅ ꯖꯤꯁꯨꯕꯨ ꯄꯤꯊꯣꯛꯅꯕ ꯌꯥꯕ꯫ ꯑꯗꯨꯒ 12 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯌꯦꯍꯨꯗꯥ ꯏꯁꯀꯥꯔꯤꯌꯣꯠ ꯀꯧꯕ ꯑꯃꯅ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯈꯣꯏꯗ ꯄꯤꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯒꯗꯒꯦ? ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯨꯄꯥ ꯃꯌꯦꯛ 50 ꯃꯉꯣꯟꯗ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯄꯤꯊꯣꯛꯅꯕ ꯇꯟꯖꯥ ꯊꯤꯔꯝꯃꯤ꯫ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯈꯥꯡꯕꯒꯤ ꯊꯧꯔꯥꯡ꯫ ꯍꯥꯃꯩ ꯌꯥꯎꯗꯕ ꯇꯜꯒꯤ ꯆꯈꯥꯡꯕꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯁꯦꯕꯣꯛꯁꯤꯡꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯈꯥꯡꯕ ꯑꯗꯨ ꯅꯍꯥꯛꯅ ꯆꯥꯅꯕ ꯑꯩꯉꯣꯟꯗ ꯃꯐꯝ ꯀꯗꯥꯏꯗ ꯅꯍꯥꯛꯀꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯄꯥꯝꯕꯤꯕꯒꯦ? ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯅ ꯁꯍꯔꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ, ꯒꯨꯔꯨꯅ ꯍꯥꯏ, ꯑꯩꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ, ꯑꯩꯅ ꯑꯩꯒꯤ ꯁꯦꯕꯣꯛꯁꯤꯡꯒ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯈꯥꯡꯕ ꯉꯥꯛꯀꯅꯤ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕꯒꯨꯝꯅ ꯁꯦꯕꯣꯛꯁꯤꯡꯅ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯈꯥꯡꯕ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯖꯈꯤ꯫ ꯑꯔꯣꯏꯕ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯈꯥꯡꯕ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯑꯣꯏꯔꯛꯂꯕꯗ ꯃꯍꯥꯛꯅ ꯁꯦꯕꯣꯛ 12ꯒ ꯆꯥꯅꯅꯕ ꯐꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯔꯤꯉꯩꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯑꯃꯅ ꯑꯩꯕꯨ ꯄꯤꯊꯣꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯋꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯃꯃꯝꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯍꯧꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯅꯔꯥ? ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯈꯤ, ꯑꯩꯒ ꯂꯣꯏꯅꯅ ꯄꯨꯈꯝꯗ ꯈꯨꯠ ꯂꯨꯞꯃꯤꯟꯅꯔꯤꯕ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯕꯨ ꯄꯤꯊꯣꯛꯀꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯈꯤꯕꯒꯨꯝꯅ ꯃꯍꯥꯛꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯄꯤꯊꯣꯛꯄ ꯃꯤ ꯑꯗꯨ ꯑꯋꯥꯕꯅꯤꯗ꯫ ꯃꯤ ꯑꯗꯨ ꯄꯣꯛꯂꯝꯗꯕꯅ ꯃꯍꯥꯛꯀꯤꯗꯃꯛ ꯐꯔꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯤꯊꯣꯛꯀꯗꯕ ꯌꯦꯍꯨꯗꯥꯅ ꯈꯨꯝꯈꯤ, ꯔꯕꯤꯕ, ꯑꯩꯅꯔꯥ? ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛ ꯅꯁꯥꯅ ꯍꯥꯏꯖꯔꯦ꯫ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡꯕ ꯂꯤꯡꯈꯠꯄ꯫ ꯃꯈꯣꯏꯅ ꯆꯥꯔꯤꯉꯩꯗ ꯖꯤꯁꯨꯅ ꯇꯜ ꯂꯧꯗꯨꯅ
ꯊꯥꯒꯠꯂꯒ ꯊꯨꯒꯥꯏꯔꯦ ꯑꯃꯁꯨꯡ ꯃꯗꯨ ꯁꯦꯕꯣꯛꯁꯤꯡꯗ ꯄꯤꯗꯨꯅ ꯍꯥꯏꯈꯤ, ꯂꯧꯗꯨꯅ ꯆꯥꯎ, ꯃꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯦꯡꯀꯣꯠ ꯂꯧꯗꯨꯅ ꯊꯥꯒꯠꯂꯒ ꯃꯈꯣꯏꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯁꯤꯗꯒꯤ ꯊꯛꯎ, ꯃꯔꯝꯗꯤ ꯃꯁꯤ ꯃꯤ ꯀꯌꯥꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯕ ꯇꯥꯕꯤꯈ꯭ꯔꯕ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯑꯩꯒꯤ ꯏꯄꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯅꯧꯅ ꯊꯛꯃꯤꯟꯅꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯧꯖꯤꯛꯇꯒꯤ ꯑꯩꯅ ꯑꯪꯒꯨꯔ ꯃꯍꯩ ꯑꯁꯤꯗꯒꯤ ꯊꯛꯂꯔꯣꯏ꯫ ꯃꯈꯣꯏꯅ ꯏꯁꯩ ꯑꯃ ꯁꯛꯂꯝꯂꯒ ꯆꯣꯔꯐꯣꯟ ꯆꯤꯡꯗ ꯆꯠꯈ꯭ꯔꯦ꯫ ꯄꯤꯇꯔꯅ ꯌꯥꯔꯣꯏꯗꯕ ꯈꯪꯍꯟꯕ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯗꯤ ꯊꯤꯒꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯏꯗꯨꯅ ꯂꯩ, ꯑꯩꯅ ꯌꯥꯎ ꯁꯦꯟꯕ ꯑꯗꯨꯗ ꯈꯨꯠ ꯊꯥꯒꯅꯤ ꯑꯗꯨꯒ ꯌꯥꯎ ꯁꯪꯒꯨꯒꯤ ꯌꯥꯎꯁꯤꯡ ꯑꯗꯨ ꯆꯥꯏꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯕ ꯇꯨꯡꯗ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯍꯥꯟꯅ ꯒꯂꯤꯜꯗ ꯆꯠꯀꯅꯤ꯫ ꯃꯗꯨꯗ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯨꯗꯤ ꯊꯤꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯈꯨꯗꯤ ꯊꯤꯔꯣꯏ꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯑꯩꯅ ꯅꯉꯣꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯌꯦꯟ ꯂꯥꯕꯅ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯈꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯑꯩꯕꯨ 3ꯂꯛ ꯌꯥꯔꯣꯏ꯫ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯑꯩꯅ ꯅꯍꯥꯛꯀ ꯁꯤꯃꯤꯟꯅꯕ ꯇꯥꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯅꯍꯥꯛꯄꯨ ꯌꯥꯗꯕ ꯇꯧꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯦꯕꯣꯛ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯈꯤ꯫ ꯒꯦꯠꯁꯦꯃꯅꯤꯗ ꯍꯥꯏꯖꯕ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯒꯦꯠꯁꯦꯃꯅꯤ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯈꯤ, ꯑꯩꯅ ꯑꯥꯗ ꯆꯠꯇꯨꯅ ꯍꯥꯏꯖꯔꯤꯉꯩꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯃꯍꯥꯛꯅ ꯄꯤꯇꯔꯒ ꯖꯦꯕꯦꯗꯤꯒꯤ ꯃꯆꯥꯅꯤꯄꯥ 2ꯒ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯋꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏ, ꯑꯩꯒꯤ ꯊꯃꯣꯏ ꯁꯤꯒꯗꯕ ꯃꯈꯩ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯅ ꯃꯤꯡꯁꯦꯟ ꯈꯥꯡꯉꯨ꯫ ꯑꯍꯥꯟꯕ ꯍꯥꯏꯖꯕ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯃꯃꯥꯏ ꯂꯩꯄꯥꯛ ꯇꯥꯅ ꯇꯨꯊꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯍꯦ ꯏꯄꯥ, ꯃꯁꯤ ꯑꯣꯏꯕ ꯌꯥꯔꯕꯗꯤ ꯇꯦꯡꯀꯣꯠ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ, ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯑꯩꯒꯤ ꯅꯤꯡꯕ ꯅꯠꯇꯗꯨꯅ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯤꯌꯨ꯫ ꯇꯨꯝꯃꯤꯕ ꯁꯦꯕꯣꯛꯁꯤꯡ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯈꯣꯏ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯤꯇꯔꯗ ꯍꯥꯏ, ꯅꯈꯣꯏ ꯑꯩꯒ ꯂꯣꯏꯅꯅ ꯄꯨꯡ 1 ꯐꯥꯎꯕ ꯃꯤꯡꯁꯦꯟ ꯈꯥꯡꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕ ꯃꯤꯡꯁꯦꯟ ꯈꯥꯡꯉꯨ ꯑꯃꯁꯨꯡ ꯍꯥꯏꯖꯧ, ꯇꯁꯦꯡꯅ ꯊꯋꯥꯏꯅꯗꯤ ꯃꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡꯅꯗꯤ ꯁꯣꯜꯂꯤ꯫ ꯑꯅꯤꯁꯨꯕ ꯍꯥꯏꯖꯕ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ 2ꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯊꯣꯛꯇꯨꯅ ꯍꯥꯏꯖꯔꯛꯏ, ꯍꯦ ꯏꯄꯥ, ꯑꯩꯅ ꯇꯦꯡꯀꯣꯠ ꯑꯁꯤ ꯊꯛꯄ ꯅꯠꯇꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯁꯅꯨ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯂꯨꯝꯊꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯍꯥꯏꯖꯕ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯊꯅꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯣꯛꯇꯨꯅ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯄꯣꯊꯥꯔꯤꯕ꯭ꯔꯥ? ꯌꯦꯡꯉꯨ, ꯄꯨꯡꯐꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯄꯥꯄꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄꯤꯊꯣꯛꯀꯗꯧꯔꯤ꯫ ꯍꯧꯒꯠꯂꯨ, ꯑꯩꯈꯣꯏ ꯆꯠꯂꯁꯤ, ꯌꯦꯡꯉꯨ, ꯑꯩꯕꯨ ꯄꯤꯊꯣꯛꯄ ꯃꯍꯥꯛ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯖꯤꯁꯨ ꯐꯥꯕ꯫ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯌꯦꯡꯉꯨ, ꯁꯦꯕꯣꯛ 12ꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯏꯔꯤꯕ ꯖꯤꯍꯨꯗꯥꯅ ꯊꯥꯡꯁꯥꯡ ꯑꯃꯁꯨꯡ ꯆꯩꯇꯨꯞ ꯄꯥꯏꯕ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯄꯤꯊꯣꯛꯄ ꯃꯍꯥꯛ ꯑꯗꯨꯅ
ꯃꯈꯣꯏꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯆꯨꯞꯄ ꯃꯍꯥꯛ ꯑꯗꯨꯅꯤ, ꯃꯍꯥꯛꯄꯨ ꯐꯥꯎ"꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯈꯤ, "ꯈꯨꯔꯨꯝꯖꯔꯤ, ꯔꯕꯤ"꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯆꯨꯞꯈꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯃꯔꯨꯞ, ꯅꯍꯥꯛ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯥꯛꯇꯨꯅ ꯖꯤꯁꯨꯕꯨ ꯐꯥꯔꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯖꯤꯁꯨꯒ ꯂꯣꯏꯅꯔꯝꯕ ꯑꯃꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯊꯥꯡꯁꯥꯡ ꯁꯠꯇꯣꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯣꯍꯤꯠ ꯂꯦꯟꯒꯤ ꯃꯤꯅꯥꯏ ꯑꯃꯕꯨ ꯊꯥꯡꯁꯥꯡꯅ ꯌꯥꯟꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥ ꯀꯛꯊꯠꯈꯤ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯈꯨꯝꯗ ꯍꯥꯞꯆꯤꯜꯂꯨ, ꯃꯔꯝꯗꯤ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯃꯈꯣꯏ ꯑꯗꯨ ꯊꯥꯡꯁꯥꯡꯗ ꯁꯤꯒꯅꯤ꯫ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯁꯔꯒꯗꯨꯠ ꯂꯤꯖꯟ 12ꯗꯒꯤ ꯍꯦꯟꯅ ꯊꯥꯔꯛꯅꯕ ꯑꯩꯅ ꯏꯄꯥꯗ ꯍꯥꯏꯖꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯟꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯁꯥꯁꯇ꯭ꯔꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯊꯨꯡꯒꯗꯒꯦ?" ꯄꯨꯡꯖꯥ ꯑꯗꯨꯗ ꯖꯤꯁꯨꯅ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯗꯥꯀꯨ ꯑꯃ ꯐꯥꯕꯒꯨꯝꯅ ꯊꯥꯡꯁꯥꯡ ꯑꯃꯁꯨꯡ ꯆꯩꯇꯨꯞ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯔꯥ? ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯅ ꯅꯤꯡꯅꯁꯪꯗ ꯅꯈꯣꯏꯒ ꯐꯝꯃꯤꯟꯅꯗꯨꯅ ꯇꯝꯕꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡꯅ ꯍꯥꯏꯈꯤꯕ ꯁꯥꯁꯇ꯭ꯔꯁꯤꯡ ꯑꯗꯨ ꯊꯨꯡꯅꯅꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯔꯦ꯫" ꯑꯗꯨꯗꯒꯤ ꯁꯦꯕꯣꯛ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯨꯔꯣꯍꯤꯠ ꯂꯦꯟꯒꯤ ꯃꯥꯡꯗ ꯖꯤꯁꯨꯕꯨ ꯐꯥꯈꯤꯕ ꯃꯈꯣꯏ ꯑꯗꯨꯅ ꯄꯨꯔꯣꯍꯤꯠ ꯂꯦꯟ ꯀꯌꯥꯐꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯄꯨꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯟꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯅ ꯂꯥꯞꯇꯛꯅ ꯄꯨꯔꯣꯍꯤꯠ ꯂꯦꯟꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯗꯨ ꯌꯦꯡꯅꯕ ꯃꯅꯥꯏꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯔꯣꯍꯤꯠ ꯂꯦꯟꯁꯤꯡ, ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯁꯨꯡ ꯁꯟꯍꯦꯗ꯭ꯔꯤꯟ ꯑꯄꯨꯝꯕꯅ ꯖꯤꯁꯨꯕꯨ ꯍꯥꯠꯅꯕ ꯑꯔꯥꯟꯕ ꯁꯥꯈꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯔꯥꯜ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯕꯁꯨ ꯃꯈꯣꯏꯅ ꯃꯔꯥꯜ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯕ ꯃꯤ ꯑꯅꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ, "ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯈꯤ, ꯑꯩꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯊꯨꯒꯥꯏꯔꯒ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯥꯕ ꯉꯝꯃꯤ꯫" ꯃꯗꯨꯗ ꯄꯨꯔꯣꯍꯤꯠ ꯂꯦꯟ ꯑꯗꯨꯅ ꯂꯦꯞꯈꯠꯂꯒ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯂꯣꯏꯗ꯭ꯔꯥ? ꯃꯤꯁꯤꯡ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯁꯥꯈꯤ ꯄꯤꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ?" ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯄꯨꯔꯣꯍꯤꯠ ꯂꯦꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯑꯩꯅ ꯑꯍꯤꯡꯕ ꯏꯁꯣꯔ ꯄꯟꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ, ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯄꯥ ꯈ꯭ꯔꯤꯁꯇ ꯑꯗꯨꯔꯥ? ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ꯫" ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯍꯥꯛꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤ, ꯃꯇꯨꯡꯗ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯏꯉꯝ ꯉꯝꯕꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯐꯝꯕ ꯑꯃꯁꯨꯡ ꯑꯇꯤꯌꯥꯒꯤ ꯂꯩꯆꯤꯟꯗ ꯂꯦꯡꯂꯛꯄ ꯅꯈꯣꯏꯅ ꯎꯒꯅꯤ꯫" ꯃꯗꯨꯗ ꯄꯨꯔꯣꯍꯤꯠ ꯂꯦꯟ ꯑꯗꯨꯅ ꯃꯐꯤ ꯁꯦꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯥꯈꯤ ꯑꯇꯩ ꯂꯧꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯕꯒꯦ? ꯌꯦꯡꯉꯨ, ꯃꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯤꯅ ꯉꯥꯡꯕ ꯑꯗꯨ ꯅꯈꯣꯏꯅ ꯇꯥꯔꯦ꯫ ꯅꯈꯣꯏꯅ ꯀꯔꯤ ꯈꯟꯕꯒꯦ?" ꯃꯈꯣꯏꯅ ꯈꯨꯝꯈꯤ, "ꯃꯍꯥꯛ ꯁꯤꯕ ꯃꯇꯤꯛ ꯆꯥꯏ꯫" ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯟꯗꯨꯅ ꯈꯨꯗꯨꯝꯅ ꯁꯨꯔꯦ꯫ ꯑꯇꯩꯁꯤꯡꯅ ꯃꯍꯥꯛꯄꯨ ꯈꯨꯄꯥꯛꯅ ꯊꯥꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯈ꯭ꯔꯤꯁꯇ, ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯎ, ꯅꯉꯣꯟꯗ ꯐꯨꯕ ꯑꯗꯨ ꯀꯅꯥꯅꯣ?" ꯄꯤꯇꯔꯅ ꯖꯤꯁꯨꯕꯨ ꯌꯥꯗꯕ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯇꯔꯅ ꯃꯄꯥꯟꯒꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯁꯨ ꯒꯂꯤꯜꯒꯤ ꯖꯤꯁꯨꯒ ꯂꯣꯏꯅꯔꯝꯕꯅꯤ꯫" ꯑꯗꯨꯕꯨ ꯄꯤꯇꯔꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡꯗ ꯌꯥꯗꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩ ꯈꯪꯗꯦ꯫" ꯃꯍꯥꯛꯅ ꯊꯣꯡꯖꯥꯎꯗ
ꯂꯩꯕꯁꯤꯡꯗ ꯍꯥꯏꯈꯤ ꯅꯤꯄꯥ ꯑꯁꯤꯁꯨ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨꯒ ꯂꯣꯏꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯇꯔꯅ ꯋꯥꯁꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯌꯥꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯝꯕꯁꯤꯡꯅ ꯄꯤꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, ꯇꯁꯦꯡꯅ ꯅꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯉꯥꯡꯅ ꯅꯍꯥꯛꯄꯨ ꯇꯥꯛꯆꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯁꯤꯔꯥꯞ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯤꯄꯥ ꯑꯗꯨ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯌꯦꯟ ꯂꯥꯕꯅ ꯈꯣꯡꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯅ ꯄꯤꯇꯔꯗ, ꯌꯦꯟ ꯂꯥꯕꯅ ꯈꯣꯡꯂꯛꯇ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯑꯩꯕꯨ 3ꯂꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯄꯤꯇꯔꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫